Christmas Thouram Mari Leinana, Manipuri Students Federation MSF ki Maikeidagi Meeyamda Yaipha Paojel Pirakli, MSF ki Publicity Secretary a visit Kabrabamna, Thadorok Pachirol Amanahai, Thouram Asina Lakpada, Lamdam Asigi, Mipum Kudimap Amata Oibagi, Wakalonda, Nuksi Chanana, Laibaga Leinana, Manipurgi Yelho Furuk Kuding Maki, Ireja Singi, Mafamda, Nunga Yaipha Intapa, Laibak Marachetpa, Apunbagi Saktam Punna Minaraba. Ngamba purakpa oirasano ngasidi masa-masagi furup chawkhatnaba hotnabada apunbagi saktamda marai chaitharaknaba machak ama oirakpagum tawre hojik leibak asida leiriba tangdu leitadabagi fibam asina imung manung kaya kainahale miyoi kaya lanjennahanba amasung awa maisa langhalle masi pumnamak asibu Prabhu Jesus ke ngakpi heiba thamoi amadi nungsiba ngambage thauna cheladuna lamdam asida leiriba yelho furup pumnamak amana amada ngakthok ngaksin tongna tangdu leitana punna hingminnabage fibam laklasanu haina leibak Meeyamda Yaipha Paojel Pirakli